पाउसेद युमफम ओइबा मरोइबा पाउ खरा अपडेट तौजरी पॉजिटिव ओइरंबदगी फरक्तुना होम क्वारंटाइन तौरखिबा अमा अमुक खना पॉजिटिव ओइरे कोविड-19 पॉजिटिव ओइरंबदगी जेनेम्स दा लायिंगलबा मतुंग नेगेटिव लाकपदगी होम क्वारंटाइन तौरखिबा सिंगजामai mayang laykaidagi mioi ama ngasi amuk khana test tawbada covid-19 positive oire haire thawdok asiga mari lenana Imphal West DC Naurem Pravina thokpa order amada positive oireklaba mioi asigi laifam yauna akoiba mafamsingda containment zone lauthokre ngasi amuk khana positive oirekraba mioi asi matam khara ki mamangda koirengaida leiba Maria Modern Chori da hangba quarantine center da tha am hena quarantine tawduna lairakhibane matuki matungda mahaki sample test tawbada covid-19 positive oirakpadagi janemsta numit mangani hena layang lapnapa matum amuk hanna negative oirakpadagi singjamai mayang pamlaikai de leiba mahaki mayumda home quarantine tawduna lairakhibane mahakna home quarantine tawrakhiba asing asi gi tharaga numit kunni sure aire mahaki sample amuk hanna test tawbada covid-19 positive oire haiba khanglakhibane amaromda positive oire khangbadagi khudakta mari leinaba medical team sing laktuna yangsinbaga loinana Imphal West ki DC na khudakta mafam asibu containment zone oina lauthokibane mafam asida mioi amata sangba amadi thokpada athingba thamkhre toba pau amadana NPP gi MLA mari minister phamda amu hanjalakpagi kornat po thagatpa phongdokre hauzik manipur gi oiriba rajnadigi phibam asigi matangda NPP manipur state na lawgadaba thaudang amadi party asigi mapangkal kakathanbagi matangda ngasi NPP gi national president su oiriba Meghalaya gi chief minister su oiriba kornat ke sangmaga NPP manipur state की president thangmalian kipgen ka video conference ki khudang do ori sana khre aire ngasi ayu pung 13 daba matam da pangthokiba video conferencing aduda BJP na luchingba sumsina pa Manipur sarkar asidagi songthok luraba NPP ki MLA mari bo corner ke sangmana asoba thotang logduna magi minister phamda mukhanna hanjalalak ki adugi damakta thagat pa phongdoki aire video conferencing ki khudang da ori sana ba aduda thangmalian kipgen ki maike digi phongdoki haibedi hauzik BJP na luchingba sumsina ba sarkar asida hanagum NPP ki MLA mari na mapung phana saugutuna marachet pa sarkar amo hainana bu hotnabada asobu thodang lawragani NPP ki MLA mari ki mariga chief minister N Biren ka gi marakta karisu nuaina daba amata leitre hanagum NPP ki MLA mari na makoi da piri pa portfolio adu harauna lawbaga loinana office ki thabak mapung phana pangthokna bu hotnaba haure aiba wafam su phongdoki haire marakasida Indian Hindi film ki maming leiraba amasong miyamna masak khangnaraba actor Amitabh Bachchan COVID-19 positive oire amade mahaki masanopa Abhishek Bachchan su positive confirm oibadagi makhoi animak hospital da admit tawkhre ningsingjaba amakhak akoi gi channel asida nongmada video ahum natragana mari dagi tadana upload tawjai maram aduna upload torpa video khudingmak adomda notification laktuna yengba phangnanabagi damak subscribe tawdaba yaurabadi subscribe tabiyu haijabaga loinana Arabida content singa siki maruba pau khara asipu pau tumjariba Manipur local news YouTube channel amadi Facebook page asidagi yengbiruba punamu pothagatjari amadi channel asina adomda kanarabadi nungsibiduna like and share tawba kawbigunu punamakpu amuka na thagatjari